ꯀꯔꯤ ꯐꯤꯜ ꯇꯧꯔꯤ? ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯦꯗꯥꯝ. ꯏꯌꯥꯡ ꯌꯥꯡꯕ ꯐꯥꯎꯋꯤ ꯃꯦꯗꯥꯝ. ꯌꯥꯝ ꯖꯥꯡꯕ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯌꯥꯡ ꯌꯥꯡꯈꯠꯂꯛꯄ ꯐꯥꯎꯋꯦ ꯃꯦꯗꯥꯝ. Thank you. Se definitely nungairакani sigi meditation se. Thank you Hirojit. Kaino lai hausikta kananu changai se asigi akhoina yainagi ima ipa na di machada ke taungai su nang adu oiro phattaba oiro haina hairoi. But akhoigi karma akhoina moida nungaitaba ikai piba खतम कनो ओइबसे मोइना मी ममांगदासो अखोय फागिनी हाइरसु मोइदा इकाइबा फावबा युम मनुंगदा माकी वा ताबीदबा डिफीट तौबसे अखोयदा कर्मिक लेयर दा अखोयदा वारे इ फरकतेबा तौबदा दावजारकतेबा सो माकी यूनिवर्स की मोय कर्मा बट अखोय की साइड तगिदि फना फजना तौबिवबा तो अखोयना तौबदा अखोय माय पाकबा ओइरकनी अफबा ओइरकनी अबा अगेन अखोयना यावबिउ हयेंगी इराय नुमित्सु ओय इवेंट हो इमोइनो इमागी नुमित्सु ओय हयेंगी नुमित्से अखोय पैसागी ओइना तौसी यामरा Đấy, याम phải sai rồi đi đó. पैसा मयाम लानी रूल प्रोसेस एवरीथिंग से खितंग कइनो तौबा अखंगबा दम शेयर तौगे को सो आई हयेंग से खंगलक्के को लाइव तौसीरा नत्रगा जूम तौगे हाइना आई लाइव से तौदिबनिना एंगोंदा नुंगाइतबा हाइतार सिदि जूम दम क्लास तौ लेबनिना सिना कन्वीनियंट ओयबा कंचनतियम Zoom थैंक tao. यू ꯀꯩꯅꯣꯝꯇꯪ ꯍꯪꯖꯍꯧꯒꯦꯕ आ ꯑꯩꯈꯣꯏꯅ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯋꯤꯁ ꯀꯩꯅꯣꯝꯃ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯏꯁꯣꯔꯗ ꯅꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯤꯁꯤꯡ ꯇꯧꯕꯁꯦ ꯁꯤꯗꯀꯣ ꯑꯩꯈꯣꯏ ꯍꯣꯏ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯇꯧꯔꯒ ꯇꯧꯕꯤꯔꯤꯕꯀꯣ ꯑꯣ ꯏꯁꯤꯡꯒꯤ ꯑꯗꯨꯁꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯔꯦ ꯌꯥꯝ ꯅꯤꯡꯁꯜꯂꯛꯑꯦ ꯑꯥ ꯏꯁꯤꯡ ꯕ꯭ꯂꯨ ꯑꯗꯣ ꯀꯂꯔ ꯕꯣꯇꯜ ꯑꯝꯗꯅꯦ ꯑꯩꯁꯦ ꯏꯁꯤꯡ ꯀꯩꯅꯣꯝꯇ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏ ꯑꯥ ꯑꯗꯨꯒ ꯏꯁꯤꯡ ꯇꯧꯔꯒ ꯃꯤ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯇꯧꯔ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯅꯤꯖꯕꯁꯤꯗ ꯏꯁꯤꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯒꯁꯦ ꯑꯅꯤꯗ ꯏꯁꯤꯡꯗ ꯈꯣꯏꯔꯝꯖꯔꯒ ꯇꯧꯖꯕꯁꯤꯒ ꯏꯁꯤꯡ ꯑꯗꯨ ꯃꯩꯗ ꯇꯧꯔꯒ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯏꯁꯥꯒꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ